Outer Manipur Member of Parliament Alfred K Arthur July 23 da chathariba Parliament mifam da Thamkhiba Wafam Achumba Ngaktani tha tara manga sida lengak na kari tauri haiba miyam ni hena khangnarabani haina Mpcc ki working president Devabratha na fongdokkhre ngasi BT rota leiba Congress Bhavan da pangthokpa paugi mifam da Devabratha na makha taraduna Parliament ki member amoina Alfred K Arthur na mahaki maramdam Manipur da oiriba tha tara manga henjelaklaba irangasi matau karamna ing tapa hanjinna ba khonagadagi haiba wafam thamki mahaki wafam da chief minister ki supporter singna asauba nungaitaba utliba du aranbani member of parliament amoina Alfred K Arthur ki wafam da akaiba kari suyaude mahaki parliament speech da irangasi loishinna ba upai adu Thamkhiba Ngaktani maramaduna kanagumbana mahaki yum amadi masada nungaitaba wafam fongdokpiganu mahak nangang ki wafam adu Manipur miyam gi awaba koknanaba Congress party ki makok thongba singa kupna khananai naraba matung house ta thamkibani lamdam asida mi amakhak ki aningba apambada chatkadaba natte constitution na piriba isage hak kanjena bu khonabada MP amagi lawfam thokpa chap chaba thodang lobani haina su Devabratha na makhata na fongdokhi opposition the Labour Party amagi MP na parliament da ngamba kandidi sarkar da khoi saw le haibe yadi opposing view ma piga da na duni opposition nice deliberation dugi makum moina serial parna thambani ana Congress party ne khale opposition gi MP magi tawse hena faganingai oiba gyani oiba aduga anu wakhalon gi oiba hena manu hutna hengjalaga haibung amba wakal abuga amasung leiba ki constitution aina du kaidana opposing view ma piba ruling ki mayo piba hai bese ruling che tauri ko khodimak ruling ga taw khodimak chumme ba kisu leite aduga yamna interesting di Sri Alfred na haibada government se dismiss taw na ba haidi madi chief minister mohut sela government continue taw hai protest taw wir basingna yaning da basingna koina hygienic bese Sri Alfred ki chief minister ki mayo ka siri ba maran se basi min udar lei banga tani praja haida banga tani tra walo hogre lotion bangam dre si machume aduga central government na masi Manipur gi issue se lotion ge na khande ha bi sum so prajana loi haina bo lei wa phom ma tani ana Alfred na thambi gi bese to yong na madu da yamna ngai to phongdon ngai oide adu party na so appeal tawri maram de madu da ka haina haksana khanbi dana ba